lên này chứ mà chứ la lên hay nắng la lên nó khoa về đây làm sao được cái nó khoa về không được lo đấy la lên với mà tu nó thế mà tu na xong mà bây giờ tao ra rồi cô cũng đi ra mình thấy cái nắng mà tu nó đây vậy 하지 란 하지는 소나리 미나 산에 좀 칸이 미 아주 칸구나 ra đây đó gì rồi tao cứ phải nó pura line này rồi pura phải nó hay vô hai đâu các bạn ai con tục rồi nâng cái ai con nâng cái 빨리 그냥 코나 하이드를 그냥 나간다 그만 하이드 비디오 챔버 소마다 나간다 코나 나갔다 앞으로 비디오 우리 빨리 코나 버스 마다 나가냐 하면 소마다 코나 빨리 딱 돌이 봐 하잖아 하이와지 너 하이로 아들은 하이드 나가면 나가도 비디오 시험 마탐다디 아시 파자다 마이나 수만 나서 강대 가랑 강대 아도도 나 하지 그 하이 마탐다 줘 제발 비디오 시험 마다 하면 두바이 하이롱 하이엔데 pandangang oi kukiya na ilala kuki pandangang no bodo jabo kukiga akoy mitay ga marakta kanitaw na ina niya dinan masana kang kukiga bitega lanto le dikangi dai kuki pura badi pandangang made jai ko ai ina kuki si marakta ne sa kanai maraki tikura kuki wagera mani kuki wagera kuki di kuki maming di amata na oh pale do de kuki palu be lale social media la thai do kadi manam ni kuki banna ai de imana be marata haraw na pre na haraw na thai ngasi ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯆꯍꯤ ꯑꯃ ꯃꯈꯥꯏ ꯍꯦꯜꯂꯕ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯃꯔꯛꯇ ꯃꯩꯇꯩ ꯑꯩꯈꯣꯏꯁꯤ ꯀꯌꯥꯝ ꯊꯃꯣꯏ ꯁꯣꯛꯅ ꯀꯌꯥꯝ ꯋꯥꯅ ꯍꯤꯡꯉꯤ ꯍꯥꯏꯕꯁꯤ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯇ꯭ꯔꯤꯄꯨꯔꯥꯗ ꯑꯃꯨꯛ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯇ꯭ꯔꯤꯄꯨꯔꯥꯗ ꯄꯣꯛꯆꯔꯁꯨ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯩꯔꯕꯁꯨ ꯃꯩꯇꯩ ꯃꯆꯥ ꯑꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤ ꯍꯧꯔꯛꯄ ꯉꯥꯛꯇꯅꯤ ꯃꯩꯇꯩ ꯃꯆꯥꯅꯤ ꯑꯩꯈꯣꯏꯁꯤ ꯃꯅꯤꯄꯨꯔꯗꯒꯤ ꯍꯧꯔꯛꯇ꯭ꯔꯒꯗꯤ ꯇ꯭ꯔꯤꯄꯨꯔꯥꯗ ꯈꯪꯗꯦ ꯑꯁꯥꯝꯗ ꯈꯪꯗꯦ ꯕꯔꯃꯥꯗ ꯈꯪꯗꯦ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯈꯪꯗꯦ ꯑꯃꯦꯔꯤꯀꯥꯗ ꯈꯪꯗꯦ ꯃꯩꯇꯩ ꯑꯩꯈꯣꯏ ꯀꯔꯝꯍꯥꯏꯅ ꯂꯩꯔꯝꯗꯣꯏꯅꯣ ꯑꯁꯤ ꯃꯔꯛ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯑꯣꯅꯣꯀꯣꯔꯤ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯗꯤ ꯀꯦ ꯔꯣꯗ ꯀꯣꯏꯂꯥꯁꯣꯔꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯔꯄꯅꯥ ꯀꯧꯕꯝꯅ ꯁꯨꯃꯥꯏꯅ ꯇꯧꯅ ꯚꯥꯏꯔꯦꯜ ꯇꯧꯔꯛꯄ ꯑꯁꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯔꯦ ꯃꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯐꯖꯗꯕ ꯅꯤꯇꯤ ꯑꯁꯤ ꯉꯁꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯃꯥꯏꯗ ꯎꯠ ꯆꯥꯏꯁꯤꯜꯂꯒ ꯉꯁꯤ ꯀꯨꯀꯤꯒꯤ ꯃꯥꯌꯣꯛꯇ ꯆꯠꯀꯅꯤ ꯀꯨꯀꯤ ꯎꯅꯔꯨꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯃꯥ ꯗꯦꯠ 25 ꯗꯤꯁꯦꯝꯕꯔ ꯗꯦꯠ 25 ꯃꯥꯅ ꯗꯦꯠ ꯊꯥꯔꯒ ꯉꯁꯤ ꯚꯥꯏꯔꯦꯜ ꯆꯠꯂꯤꯕꯁꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯆꯠꯅꯕꯤꯔ ꯏꯁꯥ ꯃꯩꯇꯩ ꯑꯣꯏꯔꯒ ꯃꯤꯒꯤ ꯐꯤꯖꯦꯠ ꯇꯥꯛꯆꯦꯠ ꯇꯥꯡꯖꯕ ꯃꯤꯒꯤ ꯅꯤꯇꯤ ꯇꯝꯕ ꯑꯁꯤꯒꯨꯝꯕ ꯀꯂꯦꯛꯇꯔ ꯆꯥꯎꯈꯠꯇꯕ ꯃꯃꯥꯡꯉꯩꯒꯤ ꯕꯔꯃꯥꯗ ꯃꯐꯤ ꯁꯦꯠꯇꯕꯒꯤ ꯐꯤꯕꯝꯗ ꯊꯤ ꯐꯥꯏꯕ ꯈꯣꯡ ꯍꯥꯝꯕ ꯑꯃ ꯇꯧꯕ ꯌꯦꯡꯍꯟꯕ ꯃꯁꯤꯒꯨꯝꯕ ꯚꯤꯗꯤꯑꯣ ꯇꯧꯔꯒ ꯚꯥꯏꯔꯦꯜ ꯇꯧꯅꯤ ꯆꯥꯎꯈꯠꯀꯅꯤ ꯑꯐꯕ ꯂꯥꯛꯀꯅꯤꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯕꯨ ꯁꯦꯠꯂꯤꯕ ꯐꯤꯖꯦꯠ ꯑꯁꯤ ꯀꯔꯤ ꯇꯝꯕꯀꯩ ꯁꯦꯠꯂꯤꯕꯅꯣ ꯑꯩꯈꯣꯏꯁꯤ ꯏꯖꯠ ꯁꯟꯃꯥꯟ ꯑꯁꯤꯕꯨ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠ ꯑꯁꯤꯗ ꯁꯝꯕꯟ ꯈꯥꯕꯅꯤ ꯈꯜꯂꯀꯥꯟꯗ ꯁꯦꯠꯂꯤꯕ ꯐꯤꯖꯦꯠ ꯉꯥꯛꯇꯅꯤ ꯑꯁꯤꯒꯨꯝꯕ ꯐꯤꯖꯦꯠ ꯑꯁꯤ ꯉꯁꯤ ꯀꯔꯤ ꯃꯊꯧ ꯇꯥꯔꯤ ꯁꯦꯠꯂꯨꯕꯒꯤ ꯊꯥꯡꯒꯩꯁꯦꯡꯅ ꯊꯣꯛꯇꯣꯛ चलो बाजार ओपन मधु ngमगदबदि तौगदबनी दु ngमोइदबद करिगिनो मयामगे ममाइदा हामुक्तेबदि तैगिनो ngमोइदब थबक कक तौगनो ngमगदब मक ओइदि तौगदबनी असुमाइ दौना ngasi matung manau अखोइ त्रिपुरा मागैदगी ngasi हाइबो वाफम सिगी मतुंगिना कनागुंबा अतोप मी अमा मुक थोलकप तारबा मैतेगी ऑपोजिट अतोपा कुकी खंगे अतोपा जाति अमगी फेबादा वही अकायबा सिजनरपा अमदी नतबा सादे चटपा अमदी मागी नीति मागी जुंगा जुना अमदी मागी सागै नातै मागी ई ngang चटपा ngamdba मियुदुबो अखोइना करिगुंबा मफमदा मतम चाना फंगनरोबदी नातै क्या चारोय चुमनदी हालारोय ब्लेडना लेला थुम थागा हाकनी मंगा ककनसु हालोय मदुगी चेराक अखोइ लौखलनी हजि मसिगी एक्शन जि लौनबि तमक्ता खोइ त्रिपुरागी ओमुको साइडतगी त्रिपुरा ऑर्गेनाइजर चिंथामनिना ngasi mayamda phongdui masigi kenosi already all त्रिपुरा अखोइ हजि अखोइ एसोसिएशन जी फोंदोकना ताना मिनरगा
मसी चेरा को लखनबा होनगनी करिगिनो आदा जाति इरमदम आईगी इमाइपा पुनमक असिदा माइदा उच्चाइबा मसिगुमन नीतिसी अखोय चतनबा यारोय बे अरोय वारे अखोय सुमाइन तौना मथक ची थागतकनी ओजासिंग तानरकनी तानर मतुंद करी तोबा जाय ऑलरेडी अखोय मथौ तारे थनाई परमिशन जो लौगनी असुमाइन तौना अखोय मसी थिंगनबो होनगनी मतांग असिगा अयाना ngasi ngangjeriba sakjeriba khudimang achi ai mayamgi ijatigi Manipurda thoiba awana sigisu khalaganda ishoda khoramjaraga amadi aigi Tripura magaida leiriba ichinao maitei punamakpu nuksi janbina khoramjana hajari matung mana achu mathodo wato toktanaba koi aroiba wari amba lausi adu matang asiga hajaraga ai mayamda khoramjari mayamna nuksibina masi kanosiga subscribe to biro comment to biro ai mayambu thagattari thank you